ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯋꯜꯂꯣꯝꯗꯗꯤ ꯒꯥꯔꯤ ꯒꯨꯔꯥ ꯈꯛꯇ ꯎꯒꯅꯤ ꯁꯤꯗꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯀꯤ ꯍꯋꯥ ꯐꯪꯒꯅꯤ ꯇꯥꯋꯜꯗꯗꯤ ꯐꯪꯗꯕꯅꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯆꯦꯒꯥꯎꯗꯗꯤ ꯌꯥꯝ ꯐꯪꯕꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯃꯐꯝꯗ ꯂꯩꯕ ꯅꯣꯏꯁꯨ ꯂꯥꯛꯄꯤꯌꯨ ꯀꯣꯏꯕ ꯀꯣꯏꯕ ꯆꯠꯄ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯋꯥꯗꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯍꯧꯏ ꯑꯩꯈꯣꯏ ꯁꯤꯗ ꯒꯥꯎꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ ꯂꯝꯕꯤꯁꯦ ꯐꯖꯗ꯭ꯔꯥ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯨ ꯐꯖꯕꯅꯤ ꯌꯥꯝꯅ ꯁꯨꯃꯥꯏꯅꯒ ꯆꯠꯂꯗꯤ ꯐꯖꯒꯗ꯭ꯔꯥ ꯃꯌꯥꯝ ꯁꯨꯃꯥꯏꯅꯒ ꯆꯠꯂꯗꯤ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯌꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯒ ꯊꯃꯣꯏꯗꯒꯤ ꯑꯅꯥꯕ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯗꯣ ꯏꯄꯜꯍꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯌꯧꯔꯦ ꯗꯗꯥ ꯖꯦꯃꯨꯗꯒꯤ ꯍꯜꯂꯛꯑꯦ ꯑꯉꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨ ꯌꯦꯡꯉꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯉꯥꯡ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯉꯥꯡꯁꯤ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯅꯣ ꯅꯪ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯑꯌꯤꯡꯕꯤ ꯀꯧꯏ ꯑꯩꯈꯣꯏ ꯀꯀꯥꯒ ꯗꯣꯟꯆꯥꯒ ꯂꯣꯏꯅꯅ ꯍꯜꯂꯛꯑꯦ ꯍꯥꯏꯔꯣ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯍꯣꯏꯗ ꯀꯣꯏꯕ ꯂꯥꯛꯏ ꯍꯥꯏꯔꯣ कोई लाई बस जवरना टोमी कौरो टोमी 이거 그러는데 장이지 뭐 홍함도이지 우리라ꯀꯩꯅꯣꯒꯤ ꯑꯌꯤꯡꯕꯤꯒꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯏ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯑꯦ ꯌꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯑꯌꯤꯡꯕꯤ ꯎꯗ꯭ꯔꯕꯣ ꯅꯪ ꯑꯩꯈꯣꯏ ꯃꯈꯣꯡ ꯍꯥꯝꯒꯦ ꯅꯉꯣꯟꯗ ꯇꯄꯨ ꯅꯥꯈꯣ ꯑꯣꯟꯊꯣꯛꯀꯅꯤ 산 헤이 자 와
ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ ꯕꯥꯏ ꯕꯥꯏ